Protest MUC na thokiba admission notification mai thadokre. Government Dance College Student Union na college asida khongjang changsin khibaga loina na protest aduda saruk yakhiba singna Manipur University of Culture MUC na thokiba admission notification mai thadokre. Protest aduda Government Dance College Student Union ge General Secretary Saknai bi posangbam na paumi singda haikhe. Tha asigi taraga tareta Commissioner amadi Deputy Registrar amadi Art and Culture gi Director yauna Student Union gi mahiroi amamam kaurakpadagi representative amamam chatlaga meeting tawkhe. Meeting asida resolution taba ngamdabagi khudam changdam loina lay. Madugi matungda amuk meeting kaurakhi gi haibaga loina na aikhoi artist ngakto oibana aikhoi tumina leithokjai. Aikhoi oza amana kaurakpani khallaga tumina leithokjai. Madugi hek nonganbaga MUC gi oina aikhoi na mamangdagi tanjarakliba demand asigi ona tainabada makhoina notice ama thoglakbani. Mahakna makhatana hai aikhoi de master da eligibility ohenbiu haijaruba khaktani masi aikhoi isagi education qualification qualify oiduna MA tamjagi hairuba natte. Aikhoi de atai state ta chanavana tungi khallaga chanahanbiu haijaruba khaktani masigi wana tainavada makhoina notice asi thoksilakpani. Makhoina nampuda thoksilakliba notice asigi mayokta aikhoi gisu tawba ngambadu utnaba protest asi tawbani. Music College amadi Dance College ki campus da leiriba MUC gi equipment khudingmak aikhoi MUC gi building mapanda thangdokbani. Aikhoi asi yaikhai thugaiba amata tawkiba leite. MUC gi staff room da leiriba mapot masai sing aikhoi thangdoklabasu masigi sodi makoi paibani na aikhoi akanba singduna yaikhai thingaibadi tawroi. Aduga hayeng phawbogi manungda masida leiriba mapot masai sing lauthokpinaba appeal tawkhi. COVID-19 vaccine gi sem sava loire Health Minister Laibak asigi scientist amadi health expert singna isagi oiba COVID-19 vaccine puthoktuna miyamda phanghanaba sem saba loibaga loinana ahanbagi oina lagliba tha taruk taret phawbogi manungda miyoi crore kuntra COVID-19 vaccine kapnanabagi capacity leire haina Union Health Minister Dr. Harshvardhan nangasi phongdokre. COVID-19 ga mari leinana pangthokpa minister gi oiba kungani thoirak suba mifam asi ngasi pangthokhibaga loinana Union Health Minister na mathaki wafam asi phongdokhibani. Mahakna hai laibak asida hojiki oina COVID-19 active case masing crore amaga khajik tamak leire phagatkibagi masingna miyoi lak maudraga mangaga lising yankhai sure. Phagatpagi chang chada maudra manga dasmik mari taruk oiduna malembi laibak singdagi phagalakpa masing khwaidagi yamna phaba India na oire. Coronavirus pandemic ki matam asida Prime Minister Narendra Modi na lauriba thodang busu mahakna thagatpa phongdokhi. Haukiba chahi amarom asi laibak asigi coronavirus ki oidiba phibam Prime Minister Narendra Modi na chection na yengsinduna lakli. Haujikmaksu aikhoi gi scientist amadi health expert singna isagi oiba COVID-19 vaccine develop tawbagi thabak asi Prime Minister masana tongan ba laboratory singda hagthengnana chatuna yengsilli hainasu Dr. Harshvardhan na phongdokhi. Laibak asigi festival yamna leiba matam oikiba October amasung November tha manungda COVID-19 active case nongna hengalakhiba leite haiba wafam thambaga loinana adumakpu vaccine asi miyamda phanghanaba howdriba phawbadi aikhoina section na SOP ngakna leiba mathoktai hainasu Group of Minister gi chairperson oiriba Union Health Minister Dr. Harshvardhan na mifam aduda saruk yakhiba minister singda pautak pikhi. Mifam aduda saruk yakhiba NCDC gi Director Dr. Sudhit K. Singhana pandemic asi mai pakna laksinba ngamlakliba asida laingaki policy program mayam amagi marik sumba wafam sing thamki. Niti Aayog ki member Dr. Binod K. Polanna COVID vaccine miyamda kapthoknaba ahanbagi oina pre-clinic amadi clinical trial tawbaga loinana laibak asigi oina candidate tarukta vaccination tawbagi marik sumba paudam pikhi.
लोइनना इंडियाना पुथोकलिबा कोविड-19 वैक्सीन असि फंगहन्नबा अतोपा लैबाक तरागानी थोइना मिनिस्ट्री ऑफ एक्सटर्नल अफेयर्स दा हाइजरकपा लैरे हाइनसु ग्रुप ऑफ मिनिस्टर दा थमखि मिफम अदुदा सरुक याखिबा यूनियन हेल्थ सेक्रेटरी राजेश भूषणना लाइचत असिना मरम ओइदुना सीदनबगी ख्वाइदगी मरु ओइबा उपायदि करिगुम्बा कोविड की सिम्टोमेटिक हेक फंगलबदी पंथदना हॉस्पिटल दा चटपगी वाखलोन मिपुम खुदिंगमक्ता लैबा दरकार ओइ हाइबा वाफम थमखि लैबाक असिगी स्टेट यूनियन टेरिटोरी सिंगी मरक्ता खरदा एक्टिव केस मसिंग यामलगा सीबगी चांग नेमबा अदुगा खरदना एक्टिव केस मसिंग यामद्रबसु सीबगी चांग वांगबगी रिपोर्ट लैरे पुमनमक असि हेक चिंगनबगा टेस्ट तहौबा अमदि तौदबा हाइबा वाफम अनि असिदगी थोरकपा ngaktani hainasu यूनियन हेल्थ सेक्रेटरी राजेश भूषण फोंदोखि सिटी पुलिस ना हुरान खिबा इको बैन अहुम अमसु ngasi recover tauba ngamle ngarang Imphal West District Police ki team amana Imphal manung amadi akoiba mafam Singda gari huran bagi thabak tauba geng khupu amagi miyoi ahum phagat paga loinana makoina huralamba eco van mari amadi gari huran bagi thabak sathabada sizinaba alto car ama punna gari manga phagat pangam khraba matungda ngasisu eco van ahum amasu mai pakna phagat pangam le haire ngarang phagat lava gari huran ba miyoi ahum adu makata na wahong pahong sathaba matamda makoina lotuna thamlamba eco van ahum phangbangam khibani eco van amana ukhrul dagi amana thanga aduga amana laimaramda lotuna thamlamba dagi ngasi city police na gari sing asi mai pakna lakhotlu makoi gi mathakta city police na FIR number 87 close 12 2020 CTPS/S379 IPC ama lakhotuna makhata na thijin humjin bagi thabak sathare haire cabinet na Paktaknana department Singda thabak lounaba Warep Loukhre tatagi cancer hospital ama sabada ayaba pikre ngasi Manipur gi chief minister N Birena chair loduna nungthil pung mari dagi hoduna numidang pung 8 khara henba phauba chief minister gi secretariat ki cabinet hall da sathakiba cabinet mifamna Manipur sarkar ki tongan ba department kayada hangduna leiriba posting lounaba Warep Loukhre CAFN PD gi staff chamaga homputaruk amasung education S na Hindi oja chamri ga yankhai mari louba haina cabinet na Warep Loukhre Manipur gi electric ki mai gi phibam hena phagalhanaba state sarkar na lupa crore chamaga kunga mapan gi loan louba haina su Warep Loukhre ngasi ki cabinet mifam aduna Cyber Corporation of Manipur Limited ki staff khara loubada ayaba pikhi Home Department ki makhada Narcotic Drugs and Psychotropic Substances Manipur Rules 2020 Amendment tauba haina su yanakhi Mahut Department oina Bazar manungda gari gi parking leitabagi khudong chadaba mayoknaba asi koknaba multi-level parking sabada ayaba pikre Home Department ki makhada Senapati District ki Paumata Block ki Liyai Khunau Chilauda Police Station ama nauna hangdokpa amasung Nambol Police Station gi makhada Maibam Lokpa chingda leiba India Peace Memorial Complex da Police Outpost ama nauna hangdokpagi ayabasu nasigi cabinet na ayaba pikhi Manipur Police Department da akhanaba special consideration oina Police Constable oina leiriba in 2015 ge Arjun Award ke Yumnam Sanathoi Devi da Sub Inspector gi rank da promotion pibagi ayaba pikhi Social Welfare Department ki makhada ICDS project Thobal dagi ICDS project Lilong da Supervisor ki post taraga mathoibu reallocation tauba amasung ICDS project Lilong da posted tautuna leiba supervisor taret ki CMIS MGL upgradation taubagi ayaba ngasigi cabinet na ayaba pikhi Social Welfare Department ki makhada Imphal West District da Mahila Shakti Kendra ki makhada District Level Center for Women ki contractual staff ahum engagement tautuna louba haina su yanakhi Education S Department ki tongan ba teaching post singidamak Manipur Services Pay Rules 2019 ratification tauba haina cabinet na Warep Loukhre
Rule 6 Clause 1 and Clause 2 of the Terminal Benefit for Work Charge Staff of PWD IFC /MI /PHE/Electricity Rules 1978 Amendment tauba hainasu yanakhi. MCS MFS Kedar Post ki Secretariat Ladiba Under Secretary Singda Secretariat Duty Allowance pi bahaina Cabinet na Warep Loukhre. DG Vigilance ki Operation of X Kedar Post adu cancellation tawduna IPS Apex Scale in Level 17 of Pay Matrix ka equivalent tawduna manaba Director General Prisons ta X Kedar Post ama nauna law bahay na su ayaba pikhi. Imphal Municipal Council ki makhada lam hectare 0.8427 da Manipur Guest House sagat na navagi lam transfer taw bahay na su cabinet na ayaba pikhi. Manipur Sarkar ki makhada thokpa restricted holiday sing Loukhre Jenims ta COVID-19 ga mari lenana Thabak Lounaba contractual basis ta nurse contract ani thoi lobagi ayaba su pikhi. Health and Family Welfare gi makhada Tata gi Cancer Hospital ama nauna lamdam asida sagat pahaina cabinet na ayaba pikhi. Directorate of Ayus gi makhada contractual staff driver ama amasung pion maribu regularization tauba Ayus Department ki State Ayus Society da State Program Management Unit ki consultant amasung Hospital Management Information System Manager ki damag hana post create tawkhrabagi damag contract staff anibu regularization tauba Medical Directorate ki makhada Lamphel Pata leiba School of A&M/FHW da Center Tutor post ki damag staff nurse oina laidiba Srimati TH Sanatombi Devi Buhapa amasung Churachandpur gi GNM Training School gi contract staff taret pu regularization tawbagi ayaba pi bahaina ngasigi cabinet na Warep Loukhre. Manipur da lediba college singidama creation of 49 posts of assistant professor for extension of the same numbers of guest lecturer in the colleges of Manipur amasung extension of term of engagement of 48 guest lecturer in different subjects in the colleges of Manipur for a period of 2 years ki ayabasu ngasigi cabinet na pikhi. State Project Directorate Rusa Manipur gi Technical Support Group ki staff singe performance based on riyam piba amasung Manipur Legislative Assembly da the Manipur Private University Bill 2020 introduction tawbagi ayabasu ngasigi cabinet na pass tawkhi. PWD Manipur gi Additional Chief Engineer 3 bu PWD gi Chief Engineer National Highway amasung NEC haina mingthon bahay na su yanakhi. 3 times Guinness World Holder fanglaba Yambem Govind Singhabu Youth Affairs and Sports ta Thabak ama pi bahay na cabinet na Warep Loukhre. Youth Affairs and Sports Department ta fencing, wrestling, taekwondo, wushu, boxing amasung judo masana singi oina promotion da regular basis da nupi course ki post nipan nauna creation to bahay na su cabinet na Warep Loukhre. Consumer Affairs, Food and Public Distribution da Group C amasung Group D posting da direct recruitment oina post samaga humpuga taruk law bahay na su cabinet na ayaba pikhi. Art and Culture Department ki makhada PH Sarachandra Sarma bu Manipur State Film Development Society gi Technical Officer oina chahi gi period oina service engagement to bahay na su Warep Loukhre. Relief and Disaster Management Department ki post nifuga humdoy recruitment to ba amasung Forest and Environment ki oina ahenba Forest Guard humbudra nauna law bahay na su Warep Loukhre. Power gi oina hujik leriba REC Limited ki electrical system asigi strengthening taunaba lupa crore chamaga kundamapan loan oina law bahay na su cabinet na Warep Loukhre. Ngasigi cabinet aduda supplementary agenda oina Education S Department ta Central Sponsor Scheme gi makhada financial assistance lawduna
contractual basis ta Hindi gi oja chamri ga yankhai mari lawba haina su warep lawkhi loinana one time relaxation da MES 2 dagi MES 1 da promotion piba higher and technical education gi makhada aided college mari gi teaching amadi non teaching staff taraga taruk ki is relaxation tauba amasung SCERT gi makhada sahi ani gi diet course athanabagi damak Hindi Teachers Training Institute ki tongan ba category gi post taraga humdoi lawba haina su supplementary agenda waina puthok tuna ngasigi cabinet na pass tawkhi